mayambu ahanba maktada Jesi Ningthaujana taramna okshari ngasi sumausagum mayamge awa pathabada ngai hakte oirabasu mateng pangjaba oina apang babu haiba waridugi ahum suba amadi aroiba saruk puduna laksari warisi mayam pun amuk taminarasi sagolaniga yongaduga mamai onsinaduna kaminaribadu apang namadi Rajkumari na ujaraga sangsilaktuna makoigi maraibakta makut singna nanbibada sagol animak laimai thakta tuduna sire matawadu ubada apang namadi Rajkumari ngakpana thengkhre yongaduna sagol anidu siba ubada mathwai nungaitana kaptuna leire magi matawadu ubada apangna marup nang sukap libra haina makut aduna nanbibada yongadu sukhudakta tuduna sire matawadu ubada apang amadi Rajkumari du kari matawno khantuna kablakle makhoi anina sagol amadi yongadu bu koladuna kapminariba aduda manai singna pawadu ningthauda tamlore tariba pawa sibu kari wabu oibano khanduna ningthau hathu selaktuna tauramriba maung adu yengle matau karamna oikribano haina ningthau aduna hanglabada majai bema piari kaubi aduna ngakna pau tamjakhi ipa ibungo ipana ibungo da tingong kangong kaubo useki maramda wari liduna tahan bibaduda ibungo asi makhoigi maramda khanduna maponing nungsina kaptuna leiringaida aina ibungo na kapli basi kari nungai bidabagi maramna no hangjabada tingong kangong on khiba angang singadugi maramda khallubada ipungninga si nungairaktaruduna kaplibani khumbirakhi aikhoi ani wari sanaringai aduda yonga sidi aikhoi nakta laklami adudagi sagol singasi kanna khongbagi khonjal tarakpadagi aikhoi ani mak sian thoraktuna makhoi nakta thunglore makhoi ahum mamai onsinaduna mamitta mapita aduna leinarami madu ubada aikhoi anina nakhoi kari tauri hairi bano haiduna makhoi ge masada nanthokpi bada makhoi animak laimai da tuduna sire sagol siba ubada yonga sisu mamita mapita aduna sagol simbu yengduna leire magi matawadu aikhoi ni yengba ngamdabadagi nangbu kari taurabage nangsu aikhoi gum nathwai nungai tabra haiduna mabu nungsina nanbibada yonga sisu tuduna siriba sini masibu karam tauriba maungno takpiu pabung haina Rajkumari na mapabung ningthaugi mafamda haijarabada ningthau adu sumakhoina tamliba paw adu taraga angakpa oikhre apang asidi siriba makhoi ahumbu hanna konjaraga hauna launa kapli apangna aigi laiba asibu karamna tambiribano aina polakpadagi ngasi phawba nungsiba marup mapang ima ipa kana khangdana leijarakpada nungsiraba marup yong nangbu ahanba aigi marup oijaduna songlaba bonaduda uhai saduna aikhoi ani leimina-rakhibani madugi tungda aigi nungsiraba marup sagol nangbu amuk thengnajarabada nangbu phage khanduna marup yongga aikhoi anina tanarakpada sagolgi mamaidu aina pairaga sagolna aibu paibagi maungda kanna yangna sianbada muni lainingba amasu sagol nangna sianduna pukhibani muni aduna sawbagi mahutta aikhoi anina tauriba matawadu yenglaga hoi bungo sagol phagadabagi mamai paiduna paibagum chaliba nangi natawadu uraga ipa pele aduna nangna tauruba thabak khudingmak mangol oijaro aduga nahak mapok masak khangba nipa amasu oijaro haina bor pibikhibani he muni nangi bordagi aidi nungsijaba maru mapangsing kainaba tare do hairaga siriba ahum adubu koladuna kanna kapli matamasida nahan mana sagol mama yanbada siankhiba muni aduna aina sum laithokpa yadre aina di mabu nungai mankhraduna bor pikhi mana di khangdabadagi bor adu ona taina khanduna phattaba thokhiba thoklabadi muni aigi bor asi mangba tabani aduna aina magi matung induna chalhaudaba yadre khanduna
ꯃꯨꯅꯤ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯉꯝꯕ ꯐꯥꯎꯕ ꯆꯠꯇꯨꯅ ꯑꯄꯪꯅ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯂꯥꯛꯈꯤꯕꯅ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯅꯤꯡꯊꯧꯗ ꯀꯣꯅꯨꯡꯗ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯂꯥꯏꯅꯤꯡꯕ ꯃꯨꯅꯤ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯄꯤꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯄꯪ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯗ ꯍꯥꯏꯔꯛꯈꯤ, ꯏꯆꯥꯁꯥ, ꯅꯈꯣꯏ ꯑꯅꯤꯅ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯁꯒꯣꯜ ꯑꯃꯗꯤ ꯌꯣꯡ ꯁꯤꯕꯒꯤ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯆꯨꯝꯗꯦ꯫ ꯑꯗꯨꯅ ꯑꯈꯪꯕ ꯃꯨꯅꯤꯗꯦꯕ ꯑꯃ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯔꯝ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯍꯪꯖꯍꯧꯔꯁꯤ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯂꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯄꯪ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤꯅ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯀꯞꯅ ꯀꯞꯅ ꯃꯨꯅꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯃꯨꯅꯤ ꯑꯗꯨꯅ ꯑꯄꯪꯕꯨ ꯎꯕꯗ ꯃꯥꯅ ꯁꯒꯣꯜ ꯃꯃꯩ ꯄꯥꯏꯗꯨꯅ ꯄꯥꯏꯕꯒꯨꯝ ꯆꯠꯈꯤꯕ ꯃꯑꯣꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ꯫ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯨꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯦ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛꯇꯨ ꯇꯝꯖꯔꯦ꯫ ꯃꯨꯅꯤꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ, ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯃꯥꯅ ꯃꯄꯨꯒꯤ ꯃꯤꯡꯈꯩꯕꯨ ꯁꯣꯟꯖꯔꯒ, ꯇꯥꯔꯣ ꯍꯦ ꯔꯥꯖꯟ, ꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯗꯨꯅ ꯇꯥꯍꯜꯂꯒꯦ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯍꯥꯛ ꯂꯥꯏꯅꯤꯡꯕ ꯇꯣꯛꯇꯨꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯁꯒꯣꯜꯁꯤꯡ ꯑꯃꯗꯤ ꯌꯣꯡꯒꯤ ꯃꯔꯝꯗ ꯋꯥꯗꯨꯅ ꯀꯞꯂꯤꯕꯗꯨ ꯋꯥꯔꯨꯔꯒꯅꯨ꯫ ꯃꯔꯝꯁꯤꯡ ꯑꯗꯨ ꯑꯩꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯗꯨꯅ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯇꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛ ꯋꯥꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯤꯕꯅꯤ꯫ ꯃꯃꯥꯡꯉꯩꯗ ꯀꯄꯤꯂꯥ ꯀꯧꯕ ꯗꯦꯁ ꯑꯃꯗ ꯈꯨꯡꯒꯪ ꯑꯃꯗ ꯄꯥꯄꯨ ꯀꯧꯕ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯙꯔꯃ ꯌꯥꯝꯅ ꯂꯩꯕ ꯂꯥꯏꯔꯕ ꯕ꯭ꯔꯍꯃꯟ ꯃꯆꯥꯅꯤ꯫ ꯕ꯭ꯔꯍꯃꯟ ꯑꯣꯏꯕꯅ ꯑꯇꯣꯞꯄ ꯊꯕꯛ ꯐꯪꯗꯕꯅ ꯃꯍꯥꯛ ꯚꯤꯈ꯭ꯌꯥ ꯆꯠꯇꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯊꯥꯛꯆꯔꯤ꯫ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯤꯔꯊ ꯆꯠꯄꯗ ꯐꯪꯂꯛꯄ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯑꯅꯤꯕꯨ ꯁꯦꯕꯥ ꯇꯧꯖꯔꯛꯄꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯚꯤꯈ꯭ꯌꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯂꯛꯇꯕ ꯅꯨꯃꯤꯠ ꯌꯥꯎꯏ꯫ ꯃꯗꯨꯗ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯄꯥꯄꯨꯒꯤ ꯊꯃꯣꯏꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯁꯔꯨꯛ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯂꯥꯠꯆꯔꯤꯕ ꯏꯁꯇꯗꯦꯕ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯂꯥꯏꯔꯕ ꯕ꯭ꯔꯍꯃꯟ ꯃꯆꯥꯒꯤ ꯏꯔꯥꯏꯕꯛ ꯑꯁꯤꯕꯨ ꯀꯌꯥꯝ ꯊꯤꯅ ꯇꯝꯕꯤꯔꯝꯂꯤꯕꯅꯣ꯫ ꯅꯅꯥꯏꯅꯗꯤ ꯕ꯭ꯔꯍꯃꯟꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯥ ꯇꯧꯖꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃꯠꯇ ꯄꯥꯏꯕ ꯌꯥꯗꯕꯅ ꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯥꯒꯤꯗꯃꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯚꯤꯈ꯭ꯌꯥꯔꯤ ꯆꯠꯆꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠꯇ ꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯥ ꯑꯃꯗꯤ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯏꯄꯥ ꯑꯅꯤꯒꯤ ꯁꯦꯕꯥ ꯉꯝꯗꯕ ꯌꯥꯎꯏꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯅꯅꯥꯏ ꯇꯣꯜꯂꯕ ꯂꯥꯏꯔꯕ ꯑꯩꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯆꯔꯟꯗ ꯀꯠꯆꯅꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯗ ꯏꯈꯨꯠꯇ ꯄꯥꯇ꯭ꯔ ꯄꯥꯏꯔꯒ ꯒꯪꯒꯥꯒꯤ ꯁꯦꯡꯂꯕ ꯏꯁꯤꯡꯕꯨ ꯁꯣꯛꯆꯔꯨꯔꯒ ꯏꯕꯨꯡꯉꯣꯒꯤ ꯆꯔꯟꯗ ꯀꯠꯆꯩꯗꯣ꯫ ꯀꯠꯂꯤꯕ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯄꯣꯠꯂꯝ ꯀꯠꯆꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯑꯩꯅ ꯏꯕꯨꯡꯉꯣꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯏꯃꯤꯠꯇ ꯏꯄꯤ ꯇꯥꯔꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯀꯔꯤꯁꯨ ꯆꯥꯕ ꯐꯪꯗ꯭ꯔꯕ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯅ ꯏꯕꯨꯡꯉꯣ ꯄꯥꯄꯨ, ꯅꯪꯕꯨ ꯉꯁꯤꯒꯤ ꯏꯁꯣꯔꯗ ꯀꯠꯆꯅꯕ ꯀꯔꯤ ꯑꯃꯠꯇ ꯐꯪꯂꯛꯇ꯭ꯔꯕ꯭ꯔꯥ? ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯍꯟ ꯑꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯇꯥꯔꯒ ꯄꯥꯄꯨ ꯀꯧꯕ ꯕ꯭ꯔꯍꯃꯟ ꯃꯆꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯖꯕ ꯉꯝꯗꯕꯅ ꯀꯞꯂꯗꯨꯅ, ꯄꯥꯕꯨꯡ ꯏꯃꯥ, ꯅꯅꯥꯏ ꯅꯆꯥꯕꯨ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝꯂꯁꯤꯒꯦ? ꯂꯥꯏꯕꯛ ꯊꯤꯕ ꯅꯆꯥꯒꯤ ꯂꯥꯏꯕꯛꯇ ꯉꯁꯤꯗꯤ ꯀꯔꯤꯁꯨ ꯇꯝꯕꯤꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯕ꯭ꯔꯍꯃꯟ ꯃꯆꯥꯗꯨ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯆꯔꯛꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯖꯔꯛꯈꯤ, ꯄꯥꯕꯨꯡ ꯏꯃꯥ, ꯇꯣꯜꯂꯕ ꯂꯥꯏꯔꯕ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯑꯩꯅ ꯀꯔꯤꯁꯨ ꯐꯪꯂꯛꯇ꯭ꯔꯕꯗ ꯀꯔꯤꯁꯨ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯀꯠꯆꯅꯤꯡꯉꯥই ꯂꯩꯇꯗꯨꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯅꯆꯥꯅ ꯃꯃꯜ ꯌꯥꯎꯗ꯭ꯔꯕ ꯒꯪꯒꯥꯒꯤ ꯏꯁꯤꯡꯗꯣ ꯁꯣꯛꯆꯔꯨꯔꯒ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯆꯔꯟꯗ ꯅꯆꯥꯒꯤ ꯃꯃꯜ ꯂꯩꯇ꯭ꯔꯕ ꯃꯤꯠꯀꯤ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯀꯠꯆꯔꯝꯃꯤ꯫ ꯃꯗꯨ ꯅꯠꯇꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯐꯝꯗ ꯀꯠꯆꯅꯕ ꯐꯪꯖꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯆꯔꯟꯕꯨ ꯁꯣꯛꯆꯔꯒ ꯕ꯭ꯔꯍꯃꯟ ꯃꯆꯥꯗꯨ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯃꯆꯥꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯕꯨꯡꯉꯣ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯋꯥꯖꯔꯤꯕ ꯋꯥꯐꯝꯗꯨ
ahal loiraba brahmani aniduna taraga asumna sonjarakhi. Sadhu sadhu isagi mafamda iswar fangnaba nungsiba wafam yauri. Isa na ngasidi ibungo mana tambidaduna kari kachaningai leitaduna senglaba ganga matagi laija isingai loinana isagi thamoida ibungo mabu nungsiba premna ihauраktuna mitki asengba thamoi mage horakpham oibi laijaga konana kacharamle madu tabada namana pa oiriba ikhoyanimak apianba haibadu oire. Isadi asengba Brahma Gyan fangba haibadu oire. Isadi iswar fanglabani aduna nahak amuk ngasi nongma iswar katnaba polam fanglaktabagi thoina waba tawraganu maru iswona tamkhibani aduna nangna thamoi sengna ibungogi mafamda katcharaba asengba gangagi singdu ibungogi saranda khurumjaraga puraktuna namana pai khuyeni famda pithakpiu haijarakle. Mapa adugi wadu targa Brahman masa adu kapna lainungda sangsilaktuna mabungoda khurumjarakle. He jagat ki mapu oiba ibungo nafamda lairaba tolaba Brahman masa aina khurumjari. Ibungo gi nafamda kachariba ising asi nanai pa ima taibangi mapokta pokluraba aram khorangba khangleiba makoyanibu phanganjabada nanai ma ipa anigi aram khorangba pumnamak phanbiba ohenbiu haina Brahman masa adu kapladuna khurumjaraga ising patra adu puduna lagle. Aduga mamitta pirang taraga pabung ima ngasigidi masi thakpiraga pabung imagi aram khorangba kokpiba oibiro haijaraga Brahman masa adu mapungningsda khama ngamdaduna hingna kapladuna mapada ising patra pire. Maduda Brahman aduna harauna lauraga ising adu tangkhai ama thaksari. Aduga magi nupi Brahmani aduda isingi patra adu amuk pire. Ibe mangasidi aikhoi animak laibak phabadagi gangagi asingba ising isoda katcharaba asi thaksaba phanglagani. Nangsu isingse thaksaro haiduna pire. Brahman nupi adusu harauna ising adubu thaksare. Ising du thaksabadagi makhoi animak sadaba thaktabagi aram khorangba leiramba pumnamak kokhiduna sak yamna sasinbagi khageba haibadu tawre. Maduda Brahman ahad anidu mapungning nungsina babungobu mathamoi nungsina khurumjarakle. Aduga masa Brahman aduda yengladuna ipagi bungo nangna matam pumnamakte ibungobu kaujadana ningjara uko hairamlaga makhoi animak sangsargi awaba thadokhi. Matawadu uraga Brahman macha papuna mathamuidu pujaba ngamdana lairaba haiba laibu waraujakhi. Ahananigi mathau mangam pumnamak loijarabada mahak mathanda ngaire. Mahak numit khuding bikhyari oina phanglakpa aduna mabungogi nongmagi luk hauraga lairakpana nongmadi mana sum bikhya satpada Brahman laisabi ama thengnare. Magi mamingna Ramani kawi. Makhoi anidu hek unabada ikai nungsi poknakhi. Bapu kauba Brahman machana hangjarakhi. Ibe manangbu kari ming kaubage kari jatino hangjarabada Ramani na haijarakhi. Nanai ehak Brahman machani imigna Ramani kaujai. Kari takpigadabano hangjaraklabada Brahman papuna ibe mai haksu yamna lairaba Brahman machani. Aigini haibada kana leitre. Aina ngasi ibe mabu ujabada haifam khangdana ibe mabu nungsijaba phawi. Adumoinamak aina lairaba Brahman oibana ibe mabu nungsi haijaba ngamjadre. Aibu lana di lobiganu. Aigi thamoida laiba wafam adumatang haijabani hairakhi. Brahman masagi wadu taraga Ramani kawi Brahman laisabina. Adom na aibu nungsibi takpiba nanai aigidi laibak phabani hairabada makhoi animak yanaduna Ramani pokpa Brahman gi maphamda makhoi ani sangsinduna khurumjare. Maduda mapa Brahman aduna makhoi ani bu kainadan tawbiduna masanupibu papuda pibire.
Haujiꯛꯇꯤ Brahman nupi Ramanigi mama mapana awatpa pumnamak mentionduna makhoi ani watana panba horakle. Asumna sai pharakpada masanipa ama phangjare. Asumna makhoi ani yum paminaduna masanipa ahum phanglaba matungda masa singbu papu sarmana mai masing tamhanaba haiduna ahaiba Brahman singi mafamda thai. Makhoi ahumak mai masing tamlami. Asumna Brahman asina macha ahumbu mi amamam oinaba haiduna mai masing ningthina hainaba honarakpa matam asida laigi nongdamna Brahman mapa mama ani si kanna nasilakpadagi Brahman macha ahumdu mahi tamba satpa ngamdre. Haujik makhoi ahumak bhikhya satpa tare. Makhoi ahumna bhikhya satuna phanglakpaduna saduna makhoi hingba horakle. Makhoi gi thamoi adu ningba kaikhre. Mama mapa oiriba Brahman anidusu masa singi khanbada mathamoida nungaitana leli. Brahman masa ahum si yamna nungsinei. Manawa tombo oiriba Brahman asibu mayamba oiriba anisina mahi haiba misak oheninglami. Adubu manawa tomba sina di mayamba anibu matam laiba khibikta makhuiga loina duna sali. Mahak mayamba anibu udabada mathanta leijaba ngamjadi. Mayamba singna mabu nahi hainaba tamu aikhoi anina bhikhya salaga imungi puba ngamnaba honage haibabu mana mayamba sing thadokningdabana mahi tamu haiba yadre. Makhoi gi matung induna bhikhya satpa horakle. Mayamba aniduna phana haijarabasu manawa tombana aidina khoi anigi nasak miku ama phawba thadokduna udana leiba ngamdi. Aduna iyamba nina aibu nungsibiduna nakhoi yauduna ihei tamba chatlu haibasi amu hana haibiraganu haijarakhi. Magi wadu targa mayamba aniduna ibugo nangna hairibadu nayamba aikhoi anina taraga ithamoi singasi pujaba ngamdana wajai. Ima pabungna dasa oiduna naduna laikhibana nayamba aikhoiga loinana ihei tamba phangdrabani. Adubu nangnadi nayamba aikhoibu thadokningdabana aikhoigi tunginduna satningi haiba wafam aduna arepo oina khanduna nayamba aikhoida hairabanina phare inauna apamba adu tawro hairakhi. Mayamba singi waduda mahak yamna harauraduna mahak sunumit khudingi mayamba singa loinana bhikhya sali. Asumna nongma nongmagi bhikhya da phanglakpaduna anaba ahan aniga loinana makhoi hingli. Nongmadi mapa Brahman aduna isasa ngasidi napai gi haksang asi yamna nungaitaba henjelai. Aduna nakhoina bhikhya da phanglakpa khara puraga thuna yum yaunaba honaru hairakhi. Brahman gi wadu taraga macha ahumdu ningthina irujaraga makhoi bhikhya satpa horakle. Numidadu laibak thibadagi bhikhya satpada ningthina phangdraba aduda makhoi hum wana anaba mapa mama anibu kari pijagani khanduna lakpada sagi sarkas tawrami. Madu miyam tinduna kumhai yenglami. Sagol singna maigi sagorda litpa amadi yong singna pungyaiba jagoi saba tawduna miyamna nungaina yengduna harauna nok kheduna yenglibadu manawa tomba aduna kumhai asi amukta yengkhisi haire. Mayamba aniduna bhikhya ningthina phanglaktrabada mapa mama anibu kari pijagani khanduna wana chatlingai aduda manawa tomba aduna kumhai adubu yengningba mataw aduda mayamba anina nungaitabadagi sangduna yengle. Maduda yong aduna makhutta sai ama pairaga sagol sing adubu mathang mathang maigi sagorda lituna songhaliba adu yengduna leire. Mayamba han aduna ibungo ima babungdo aikhoi halakpa yengduna wana leiramlagani. Aduna matungda mu yenglasi satlasi haiduna lakpa hore. Matamasidadi Brahman nipa asi masadu yamna nungairaktre. Mahangna masani pa ahumbu uninglakpadagi asumna swalakhi. Aigi isasingdo mitsina amuktang ujarabadi faganida. Onthokpani aigi isasingdo kaya lamna satkribano. Aigi aroiba matamasida makhoigi masak ujaba phangdredako onthokpani.
ꯏꯆꯥꯁꯤꯡꯗꯨ ꯁꯒꯣꯜꯒꯤ ꯍꯟꯖꯟꯐꯝ ꯈꯪꯗꯕ ꯑꯗꯨꯒꯨꯝ ꯃꯈꯣꯏꯁꯨ ꯊꯣꯛꯏꯗ ꯍꯥꯏꯔꯒ ꯕ꯭ꯔꯍꯃꯟ ꯅꯤꯄꯥꯗꯨ ꯁꯤꯔꯦ꯫ ꯃꯄꯥ ꯑꯗꯨ ꯁꯤꯕ ꯎꯕꯗ ꯕ꯭ꯔꯍꯃꯅꯤ ꯑꯗꯨꯁꯨ ꯄꯥꯈꯠꯈꯤꯕꯗꯒꯤ ꯃꯍꯥꯛꯁꯨ ꯁꯤꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯨꯅ ꯐꯤꯡꯅ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯑꯍꯨꯝꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯀꯞꯃꯤꯟꯅꯈꯤ꯫ ꯕ꯭ꯔꯍꯃꯟ ꯑꯗꯨꯅ ꯁꯤꯔꯝꯗꯥꯏꯗ ꯃꯆꯥꯁꯤꯡꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯨ ꯁꯒꯣꯜꯒꯤ ꯃꯇꯧꯒꯨꯝꯃꯤ, ꯍꯟꯖꯟꯐꯝ ꯈꯪꯗꯦ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨꯅ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯑꯍꯨꯝꯗꯨ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯁꯒꯣꯜ ꯑꯣꯏꯅ ꯄꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯅꯥꯎ ꯅꯤꯄꯥ ꯌꯣꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯕ ꯑꯗꯨꯅ ꯌꯣꯡ ꯑꯣꯏꯅ ꯃꯈꯣꯏꯅ ꯁꯤꯔꯕ ꯃꯇꯝꯗ ꯄꯣꯛꯈꯤ꯫ ꯁꯒꯣꯜ ꯑꯅꯤꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯟ ꯑꯅꯤꯗꯨꯅꯤ, ꯑꯗꯨꯒ ꯌꯣꯡ ꯑꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅꯤ꯫ ꯃꯈꯣꯏ ꯇꯥꯏꯕꯪꯗ ꯅꯨꯡꯁꯤꯅꯈꯤꯕ ꯑꯗꯨꯅ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯗꯕꯅ ꯃꯍꯥꯛꯅ ꯌꯦꯡꯈꯤꯕ ꯌꯣꯡꯅ ꯆꯩ ꯄꯥꯏꯔꯒ ꯁꯒꯣꯜꯁꯤꯡꯕꯨ ꯃꯩꯒꯤ ꯆꯒꯣꯔꯗ ꯂꯤꯠꯇꯨꯅ ꯆꯣꯡꯍꯟꯈꯤꯕꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯅ ꯃꯌꯥꯝꯕ ꯑꯅꯤꯒꯤ ꯃꯊꯛꯇ ꯇꯣꯡꯂꯤꯕꯅꯤ꯫ ꯁꯒꯣꯜ ꯑꯅꯤꯁꯤ ꯄꯨꯟꯅ ꯂꯝꯍꯥꯡꯗ ꯂꯩꯕ ꯁꯒꯣꯜꯅ ꯄꯣꯛꯈꯤꯕꯅꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯒꯣꯜ ꯑꯁꯤ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯁꯦꯟꯕꯁꯤꯡꯅ ꯁꯒꯣꯜꯁꯤꯡ ꯄꯨꯔꯗꯨꯅ ꯆꯤꯡꯌꯥꯗ ꯁꯒꯣꯜ ꯃꯌꯥꯝ ꯁꯖꯤꯛ ꯄꯤꯖꯕꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯈꯤꯕ ꯁꯒꯣꯜꯅꯤ꯫ ꯁꯒꯣꯜ ꯑꯃꯅ ꯕꯣꯟ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯍꯧꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯄꯤ ꯃꯄꯥ ꯃꯃꯥ ꯇꯤꯟꯅꯕꯅꯤ꯫ ꯑꯗꯨꯅ ꯃꯅꯥꯎ ꯅꯤꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯁꯒꯣꯜ ꯑꯍꯟ ꯑꯁꯤꯅ ꯂꯩꯕ ꯕꯣꯟ ꯑꯗꯨꯗ ꯌꯣꯡꯅ ꯄꯣꯛꯇꯨꯅ ꯂꯩꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯄꯪ ꯀꯧꯕ ꯅꯍꯥꯛꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯕ꯭ꯔꯍꯃꯟ ꯃꯄꯥ ꯑꯗꯨꯅꯤ꯫ ꯅꯪꯅ ꯁꯤꯔꯝꯗꯥꯏꯗ ꯏꯆꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇꯪ ꯎꯅꯖꯕ ꯐꯪꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯒꯅꯤꯗ ꯈꯟꯈꯤꯕ ꯑꯗꯨꯃꯛꯇꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯃꯈꯣꯏ ꯅꯪꯅ ꯁꯣꯟꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯒꯣꯜ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯇꯣꯡꯍꯜꯂꯤꯕꯅꯤ꯫ ꯌꯣꯡ ꯑꯗꯨ ꯕꯣꯟ ꯑꯗꯨꯗ ꯃꯌꯥꯝ ꯃꯁꯤꯡ ꯊꯦꯡꯅꯅꯕ ꯂꯩꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯄꯪ ꯀꯧꯕ ꯅꯪꯒ ꯊꯦꯡꯅꯖꯕꯗꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯈꯤꯕꯅꯤ꯫ ꯑꯄꯪ ꯑꯃꯁꯨꯡ ꯌꯣꯡ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯦꯡꯅꯕꯗ ꯑꯄꯪꯅ ꯐꯥꯒꯗꯕꯒꯤ ꯇꯧꯕꯗ ꯁꯒꯣꯜꯅ ꯆꯦꯟꯕꯗ ꯌꯣꯡꯒ ꯀꯣꯟꯅꯅ ꯇꯥꯟꯅꯗꯨꯅ ꯑꯄꯪꯅ ꯁꯒꯣꯜ ꯃꯃꯩ ꯄꯥꯏꯗꯨꯅ ꯌꯥꯅꯕꯗ ꯁꯒꯣꯜ ꯑꯗꯨꯅ ꯀꯥꯎꯈꯤꯗ꯭ꯔꯤꯕ ꯑꯗꯨ ꯑꯄꯪ ꯑꯗꯨ ꯁꯒꯣꯜꯅ ꯃꯄꯥꯅꯤ ꯈꯟꯈꯤꯕꯅꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯩꯈꯤꯕ ꯁꯒꯣꯜ ꯑꯗꯨꯁꯨ ꯑꯄꯪ ꯀꯧꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯂꯧꯕꯗꯒꯤ ꯅꯃꯤꯡꯕꯨ ꯑꯄꯪꯕꯕꯨ ꯀꯧꯈꯤꯕ ꯅꯪꯒꯤꯗꯤ ꯅꯆꯥ ꯌꯥꯏꯃ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯁꯒꯣꯜ ꯑꯅꯤꯗꯨꯕꯨ ꯉꯥꯏꯍꯥꯛꯇ ꯊꯥꯗꯣꯛꯇꯨꯅ ꯁꯦꯟꯅꯔꯤꯕ ꯌꯣꯡ ꯑꯗꯨꯅ ꯅꯆꯥꯅꯤꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅꯤ꯫ ꯉꯁꯤ ꯃꯨꯅꯤ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯩꯍꯥꯛꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯖꯈꯤꯕ ꯕ꯭ꯔꯍꯃꯟ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯍꯧꯖꯤꯛꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯒꯗꯕ ꯅꯍꯥꯛꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯕ꯭ꯔꯍꯃꯅꯤ ꯑꯣꯏꯔꯝꯕ ꯔꯥꯃꯅꯤ ꯑꯗꯨꯅꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯅꯈꯣꯏ ꯑꯅꯤꯗ ꯋꯥꯔꯤ ꯑꯁꯤ ꯈꯪꯍꯜꯍꯧꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯁꯒꯣꯜ ꯑꯃꯗꯤ ꯌꯣꯡ ꯁꯤꯕꯗ ꯅꯈꯣꯏꯁꯨ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯒꯤ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯨꯅꯤ ꯑꯩꯒꯤ ꯏꯔꯥꯟ ꯑꯣꯏꯔꯒꯅꯤ ꯈꯟꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯈꯪꯍꯟꯒꯦ ꯈꯟꯗꯨꯅ ꯊꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯕꯗ ꯑꯄꯪ ꯕꯕꯨ ꯑꯃꯗꯤ ꯔꯥꯃꯅꯤ ꯑꯅꯤꯗꯨ ꯃꯆꯥꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯀꯞꯆꯈꯤ꯫ ꯃꯨꯅꯤꯅ ꯍꯥꯏꯈꯤ, ꯍꯧꯖꯤꯛ ꯀꯞꯇꯨꯅ ꯂꯩꯊꯣꯛꯂꯒꯅꯨ꯫ ꯅꯆꯥꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯁꯤꯔꯝꯗꯥꯏꯗ ꯄꯤꯈꯤꯕ ꯕꯣꯔ ꯑꯗꯨꯗꯤ ꯂꯦꯝꯅ ꯃꯥꯡꯗꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯍꯥꯏꯔꯝꯂꯒ ꯃꯨꯅꯤ ꯆꯠꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫